Hello mayam, I channel do mayam utara no chari ado ngasi ai ipam da lei bacha ruge da hoini da ipam da lei tabase kuire ba ko aduna kharani lei ruge ada ko nuti gi blog semna bu hona rake ai nuti gi blog thanga ke na khali ne a chalaga ado mayam mate mate ai video namjara ke ko ngasi ai kai kai tawbudo ado mayam ado yoraga mu minarasi ko mayam ado mayam ngasi ai ga chapmina do se ibok khoi gi ikuboki mama ko ibol de gi inembo ai khoi chamina ni adegi aigon thilamaga moi chakhrani abako ado yeminars mayam ayukti nusi sinna leire mayam ado nong churok churoi di khangde churak chadi phani haidi chatto se nungai ro abako ado nusi tikana silinga si nong nusi lege na di hai abako ado khangde mayam yo raga chubira di phani hawi churak chadi phani mapani yam nusi sitli abako ayukti gi sum sitna le ti budi jukhala me kakra churi tu मैम गाड़ी लाप ngai ni ibu lo ba jakhe ba se koringon sa pham koringon sa ba dai bypass sing kang ra ma sing kang ga se tu mama ni mama ida ida berapa orang ngai se tu loi na ni ila chon da lai sunai yore myam hoje ai dukan amada changge na tawiyebako pochai khara legena awatpa khara adugi athum ahau khara julubi di leiramdrebako aduna khaja ga dugi nimki ai tare aduga adugi atei hauni ne athumba khara leire pi pujamme bako atei di sum leire lambi degi mate mate ado video namak tre bai ate lerekpado mayam namak trabani yum yorago oina ulage mayam ate sum kai kai se leisalle aina ado akoi thangnaba yaure tu se kali mani le che loina bhara bi de ana ta se chân không thể Kasi hantu tu nak lagi tu. Jadi mana lagi sini? Angin masih kuat pani mana? Tahu ke? Kalau kita tak boleh dah, kita nak bukti. Siapa yang dah? Tadi mana nak pas hari tu? Thala clear rồi. Sẽ này cái gì màu số mi hai đây con hả? Thế nào màu số mi hay nấu apple angur rồi đi thabi Mau suami tak? Ini tu saya kalau nak. aku làm dùng đấy được đã ăn được chứ đồng em ngang ngáp bị dùng đồng ngang ngáp bị hàn lắm Bapak ngap ni tak? tara mangada lupa tara hanggang lupa daw uwi yun dahil sa mayam uli biskut thang na balag diyan kaya sila uli biskut sila kaya na loy na ay sa ulag tiyo ang buko niya kuwi yun yung video do sa hangin na loy siya thang na lulang sila Mana kaya? siya na kopi aduna niya ilaw tunga di ito ito Hantu. kopi siya morong man ang sibi ka na pala do kulay video do kada ubray si kopi orang niya tara ubra kopi tu amun badaw mayam ai hauji yum yaure bako ado inemboka de ye
ꯏꯕꯣꯛꯀ ꯐꯝꯃꯤ ꯀꯩꯀꯩ ꯄꯤꯖꯔꯤ ꯑꯗꯣ ꯃꯣꯏ ꯀꯩꯀꯩ ꯆꯥꯔꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯅꯝꯗ꯭ꯔꯦ ꯃꯣꯏ ꯁꯣꯝꯗ ꯐꯝꯃ ꯋꯥꯔꯤ ꯁꯨꯅꯔꯤꯑꯕ ꯃꯃꯥꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯤꯁꯦ ꯍꯣꯡꯗꯣꯛꯑꯒꯦ ꯂꯥꯛꯄꯒꯤ ꯐꯤ ꯍꯣꯡꯗꯣꯛꯑꯒ ꯑꯗꯨꯒ ꯃꯌꯥꯝꯒ ꯀꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯚꯦꯟꯗꯤ ꯁꯥꯡꯅ ꯑꯩꯅ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯑꯣꯏꯅ ꯃꯃꯥꯗ ꯍꯥꯏꯔꯤꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯞꯄꯝꯃꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯈꯥꯕ ꯃꯉꯧ ꯀꯥꯆ ꯀꯣꯂꯥ ꯑꯈꯥꯕ ꯑꯗꯨ ꯇꯧꯗꯣꯏ ꯏꯔꯣꯟꯕ ꯀꯔꯤ ꯏꯔꯣꯟꯕꯅꯣ ꯁꯤꯕꯨ ꯂꯐꯨ ꯏꯔꯣꯟꯕ ꯁꯤ ꯕꯣꯔꯥ ꯂꯩꯔꯦ ꯃꯌꯥꯝ ꯄꯤꯇꯛ ꯄꯤꯇꯛ ꯉꯧꯍꯧꯔꯦ ꯁꯔꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯤꯜꯍꯧꯒ ꯇꯣꯃꯦꯇꯣꯒ ꯊꯕꯤꯒ ꯑꯗꯨꯗꯅꯤ ꯀꯨꯞꯅ ꯁꯦꯝꯃꯦ ꯑꯗꯣ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯀꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯃꯣꯔꯣꯛ ꯍꯥꯞꯄꯣꯏ ꯏꯕꯣꯛ ꯆꯥꯗꯣꯏꯅꯤꯅ ꯑꯗꯣ ꯃꯤꯛꯁ ꯇꯧꯔꯒ ꯇꯧꯔꯅꯤ ꯃꯌꯥꯝ ꯊꯥꯡꯖꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯔꯛꯄꯗꯣ ꯑꯩꯅ ꯑꯗꯣ ꯑꯁꯦ ꯑꯃꯈꯛ ꯃꯦꯠꯀꯦ ꯇꯣꯉꯥꯟ ꯂꯧꯔꯒ ꯍꯥꯎꯔꯅꯤ ꯊꯥꯡꯖꯤꯡꯁꯦ ꯃꯣꯔꯣꯛ ꯃꯅꯝ ꯁꯤꯕꯒ ꯘꯤ ꯃꯣꯔꯣꯛꯀ ꯃꯦꯠꯂꯅꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯏꯁꯥꯅ ꯁꯨꯖꯕ ꯇꯣꯉꯥꯗꯣ ꯂꯩꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯍꯥꯎꯕ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯁꯤꯒ ꯍꯩꯗꯣꯛꯀꯦꯀꯣ ꯆꯤꯟ ꯅꯝꯅ ꯇꯧꯔꯒꯀꯣ ꯍꯥꯎꯕꯅꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯌꯥꯝꯃꯜꯂꯕ ꯈꯪꯗꯦ ꯑꯗꯣ ꯁꯤ ꯈꯛ ꯇꯧꯔꯒꯦ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯊꯥꯡꯖꯤꯡ ꯇꯤꯜꯍꯧ ꯑꯁꯥꯕ ꯂꯣꯏ ꯊꯛꯄꯅꯤ ꯃꯌꯥꯝ ꯃꯊꯛꯇ ꯀꯥꯔꯨꯒꯦ ꯆꯨꯏ ꯈꯔ ꯈꯔ ꯀꯩꯀꯩ ꯍꯧꯏ ꯌꯦꯡꯉꯨꯁꯤ ꯁꯤꯡ ꯃꯅꯥ ꯑꯗꯒꯤ ꯁꯤ ꯀꯩ ꯍꯥꯏꯒꯦꯅꯦ ꯆꯦꯡꯒ꯭ꯔꯨꯞ ꯈꯔ ꯍꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯋꯥꯎ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯅꯥ ꯌꯥꯝ ꯐꯖꯩꯅꯦ ꯌꯥꯝ ꯄꯥꯛꯏ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯑꯥꯗ ꯑꯣꯏꯌꯣ ꯌꯥꯗꯦꯕꯀꯣ ꯁꯤꯒꯗꯤ ꯐꯖꯅ ꯑꯣꯏꯔꯝꯃꯦ VIPꯗꯒ ꯊꯥꯏꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯁꯤꯅ ꯉꯥꯒꯤ ꯀꯥꯔꯇꯨꯟꯗꯅꯤ ꯌꯥꯝ ꯄꯣꯠ ꯑꯣꯏꯒꯜꯂꯤ ꯉꯥꯒꯤ ꯀꯥꯔꯇꯨꯟꯁꯦ ꯌꯥꯝ ꯖꯦꯟꯖꯤꯟ ꯍꯧꯋꯦ ꯑꯗꯨ ꯖꯦꯟꯖꯤꯟ ꯉꯥꯛꯇ ꯍꯧꯔꯦ ꯁꯣꯝꯗꯁꯨ ꯈꯔ ꯇꯣꯃꯦꯇꯣ ꯑꯃꯅꯤ ꯑꯍꯨꯝ ꯄꯥꯜꯂꯤ ꯌꯦꯅꯝ ꯈꯔ ꯍꯧꯔꯦ ꯁꯣꯟꯗ ꯃꯥꯟꯍꯧ ꯕꯣꯟꯆꯥ ꯌꯨꯝ ꯂꯩ ꯁꯤꯗꯤ ꯃꯌꯥꯝ ꯇꯣꯏꯅ ꯎꯔꯤꯕꯗꯨꯅꯤ ꯚꯩꯔꯞ ꯕꯕꯥ ꯐꯝꯕ ꯎꯕ ꯌꯦꯡꯒꯦ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯀꯥꯂꯤ ꯃꯟꯗꯤꯔ ꯑꯗꯨꯗꯩ ꯁꯣꯝꯗ ꯃꯥꯟꯗꯣꯞ ꯑꯁꯦ ꯑꯅꯧꯕ ꯁꯥꯗꯣꯔꯤ ꯁ꯭ꯋꯥꯏꯗ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯂꯩꯌꯦ ꯁꯤꯒ ꯃꯣꯏꯒꯤ ꯁꯪꯒꯣꯏ ꯂꯩꯌꯦ ꯂꯕꯨꯛꯂꯣꯝꯗꯁꯨ ꯂꯩꯌꯦꯕꯀꯣ ꯄꯣꯠ ꯊꯥꯕ ꯁꯤꯒ ꯃꯆꯥ ꯃꯆꯥ ꯀꯩꯅꯣ ꯊꯥꯔꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯪꯒꯥꯝ ꯈꯔ ꯍꯧꯋꯤ ꯍꯪꯒꯥꯝ ꯁꯣꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯒꯥꯔꯤ ꯆꯠꯐꯝ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯁꯥꯒꯠꯂꯤ ꯌꯨꯝ ꯁꯥꯒꯠꯂꯤ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯅꯥꯏ ꯁꯣꯝꯗꯁꯨ ꯂꯝ ꯃꯌꯥꯝ ꯂꯩꯅꯗꯅ ꯌꯨꯝ ꯁꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯆꯨꯏꯌꯦꯕꯀꯣ ꯑꯗꯣ ꯅꯣꯡ ꯈꯔ ꯄꯨꯊꯤ ꯆꯨꯊꯔꯦ ꯊꯥ 9 ꯍꯦꯜꯂ ꯃꯇꯨꯡꯗ ꯂꯥꯛꯏꯅꯤ ꯂꯩꯕ ꯑꯗꯣ ꯃꯔꯛꯇꯕꯨꯗꯤ ꯁꯨꯝ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯃꯨꯔꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯅꯦ ꯅꯣꯡꯃ ꯂꯩꯔꯝꯃꯒ ꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯄꯨꯔꯥ ꯈꯔꯅꯤ ꯀꯨꯏꯅ ꯂꯩꯕꯒꯤ ꯑꯣꯏꯅꯗꯤ ꯊꯥ 9 ꯍꯦꯜꯂ ꯃꯇꯨꯡꯗ ꯂꯥꯛꯏꯅꯤ ꯃꯌꯥꯝ ꯊꯥ 9 ꯃꯥꯄꯜ ꯍꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯒ ꯈꯔꯅꯤ ꯂꯩꯔꯒ ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯛꯀꯦꯈꯔꯅꯤ ꯂꯩꯔꯒ ꯍꯟꯗꯣꯏꯅꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯄꯣꯠ ꯊꯝꯐꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯡ ꯀꯩꯀꯩ ꯂꯩꯕꯁꯤꯡꯗꯣ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯒ ꯀꯣꯔꯠ ꯃꯈꯥꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ
ꯗꯂꯥꯏ ꯃꯊꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒ ꯀꯣꯠ ꯑꯃ ꯊꯝꯃꯦ ꯑꯗꯣ ꯁꯤꯒ ꯀꯩꯀꯩ ꯁꯤꯡ ꯀꯩꯀꯩ ꯊꯝꯃꯦꯕ ꯐꯤꯒ ꯐꯧꯅꯩ ꯁꯤꯒ ꯇꯤꯟ ꯃꯔꯨꯝꯗ ꯑꯗꯨꯅꯤ ꯁꯤꯒ ꯖꯕ꯭ꯔꯥ ꯀꯩꯀꯩ ꯊꯝꯐꯝꯅꯤ ꯃꯌꯥꯝ ꯁꯤꯒ ꯇꯤꯟ ꯀꯩꯀꯩ ꯃꯌꯥꯝ ꯆꯥꯏ ꯂꯩꯔꯦ ꯀꯥꯂꯤꯃꯟꯗꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯆꯥꯎꯋꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯒ ꯂꯨꯖꯕꯒ ꯆꯠꯂꯝꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯈꯥꯖꯤꯟꯈ꯭ꯔꯦꯕ ꯃꯥꯒꯤ ꯄꯨꯝꯅꯃꯛꯇ ꯋꯥꯜ ꯍꯥꯏꯗꯤ ꯃꯤꯁꯤꯡ ꯃꯥꯡꯖꯟꯗꯅꯕ ꯂꯨꯖꯁꯟꯗꯅꯕꯅ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯨꯖꯅꯔꯝꯃꯤꯕ ꯁꯤꯒ ꯏꯔꯣꯏꯕ ꯇꯝꯅꯕꯒ ꯈꯣꯠꯅꯕꯒ ꯌꯥꯝꯅ ꯆꯥꯎꯋꯤ ꯄꯨꯈ꯭ꯔꯤꯁꯦ ꯑꯗꯣ ꯅꯣꯡꯃ ꯀꯣꯏꯔꯗꯤ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯑꯗꯣ ꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯜ ꯈꯥꯖꯟꯅ ꯃꯥꯒꯤ ꯄꯨꯝꯅꯃꯛꯇ ꯃꯤ ꯆꯪꯍꯟꯗ꯭ꯔꯦꯕꯀꯣ ꯁꯦꯡꯅ ꯊꯝꯕꯒꯤ ꯑꯗꯣ ꯅꯣꯡ ꯆꯨꯊꯔꯦ ꯃꯌꯥꯝ ꯃꯈꯥ ꯀꯨꯝꯊꯔꯒꯦ ꯃꯌꯥꯝ ꯌꯧꯅꯦ ꯄꯨꯈ꯭ꯔꯤꯁꯤꯒ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝꯅꯤ ꯁꯤꯗ ꯖꯨꯕꯤ ꯈꯔ ꯇꯥꯎꯅꯒ ꯂꯩ ꯃꯌꯥꯝ ꯁꯤꯗ ꯖꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ ꯁꯤꯗ ꯇꯥꯔꯛꯄ ꯑꯣꯏꯔꯝꯃꯅꯤ ꯈꯣꯡꯒꯨꯞ ꯁꯥꯏꯗ ꯊꯝꯃꯦ ꯀꯨꯝꯊꯔꯦ ꯔꯤꯜꯁ ꯑꯃ ꯅꯝꯊꯣꯛꯀꯦ ꯃꯌꯥꯝ ꯁꯣꯝꯗ ꯁꯣꯐꯥ ꯀꯥ ꯂꯩꯌꯦꯕ ꯁꯤꯒ ꯑꯩꯅ ꯁꯤ ꯍꯥꯟꯅ ꯁꯥꯔꯝꯃꯤ ꯌꯥꯝꯅ ꯁꯤꯒ ꯑꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯁꯥꯕꯒꯤ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯒꯤ ꯄꯣꯠ ꯂꯥꯛꯇ꯭ꯔꯅꯦ ꯀꯥꯔꯠ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯗꯣ ꯀꯛꯑꯒ ꯁꯥꯕꯅꯤ ꯁꯤꯁꯦ ꯃꯑꯣꯡ ꯗꯤꯖꯥꯏꯟꯒꯤ ꯃꯌꯥꯝ ꯁꯥꯔꯝꯃꯤ ꯑꯩꯅ ꯑꯗꯣ ꯏꯃꯨꯡꯗꯁꯨ ꯌꯦꯡꯉꯨꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁꯦ ꯑꯩ ꯑꯥꯗꯁꯨ ꯄꯨꯔꯛꯄꯅꯤ ꯑꯩꯅ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯣꯞꯄꯦ ꯁꯤꯒꯁꯨ ꯑꯃ ꯂꯩꯔꯦ ꯂꯣꯏꯅ ꯇꯦꯛꯑꯦ ꯆꯪꯐꯝꯗ ꯍꯦꯛ ꯆꯪꯐꯝꯗ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯊꯝꯃꯦ ꯁꯤꯅꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ ꯅꯣꯡ ꯆꯨꯏ ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯍꯣꯔꯦꯟ ꯍꯌꯦꯡ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯄꯣꯠ ꯆꯩ ꯊꯥꯏ ꯑꯗꯨꯒꯤ ꯋꯥꯜ ꯈꯥꯖꯟꯅꯕꯅ ꯁꯤꯁꯦ ꯀꯩꯅꯣꯁꯦ ꯂꯩꯕꯅꯤ ꯆꯦꯛꯁꯦ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯁꯨꯝ ꯂꯩꯗ꯭ꯔꯕꯅꯤꯅ ꯅꯝꯃꯛꯀꯦ ꯑꯗꯣ ꯁꯤꯒ ꯇꯨ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯍꯧꯕ ꯃꯇꯝꯗꯅꯦꯀꯣ ꯎꯆꯨ ꯖꯨꯡꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯃꯈꯨꯟ ꯊꯝꯍꯧꯔꯤꯕꯀꯣ ꯑꯗꯨꯒ ꯂꯩꯁꯨ ꯈꯔ ꯊꯥꯖꯤꯜꯂꯤꯌꯦ ꯂꯩꯁꯨ ꯈꯔ ꯍꯧꯔꯦ ꯂꯩ ꯄꯥꯝꯕꯤ ꯁꯅꯥꯔꯩꯔ ꯀꯩꯅꯣ ꯑꯗꯣ ꯁꯦ ꯎꯆꯨ ꯖꯨꯡꯅꯕ ꯍꯥꯏꯅ ꯊꯝꯍꯧꯔꯤꯅꯤ ꯄꯀꯥꯁꯤꯒ ꯄꯀꯥꯗꯗꯤ ꯍꯣꯔꯦꯟ ꯖꯨꯡꯕ ꯌꯥꯔꯣꯏꯅ ꯑꯗꯨꯅ ꯅꯣꯡꯁꯨ ꯆꯨꯊꯔꯦ ꯌꯥꯔꯦ ꯃꯁꯤ ꯁꯦꯠꯂꯣ ꯅꯪꯒꯤ ꯀꯩꯅꯣꯗ ꯁꯨꯃꯥꯏꯅ ꯇꯧꯒꯤ ꯃꯆꯨ ꯃꯥꯏꯔꯦꯟꯗ ꯃꯆꯨ ꯂꯩꯕꯗꯣ ꯁꯤ ꯃꯆꯨꯁꯦ ꯁꯦꯠꯆꯅꯤꯡꯗ꯭ꯔꯦ ꯃꯣꯡꯒꯣꯁꯨ ꯁꯦꯠꯂꯣ ꯍꯣꯔꯦꯟ ꯃꯆꯨ ꯂꯩꯌꯦ ꯅꯪꯒꯤ ꯐꯤꯗꯤ ꯑꯗꯨꯅ ꯅꯥꯟꯅ ꯁꯦꯠꯄꯗ ꯗꯨꯝ ꯂꯥꯎꯋꯦ ꯈꯪꯗꯦ ꯀꯅꯥꯒꯤ ꯃꯦꯝꯇꯣꯟ ꯌꯥꯗ꯭ꯔꯣ ꯁꯨꯃꯥꯏꯅꯒꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯔ ꯍꯣꯔꯦꯟ ꯆꯠꯂ ꯂꯩ ꯑꯃꯈꯛꯀꯤ ꯂꯩꯕ꯭ꯔꯥ ꯁꯤ ꯃꯆꯨꯒꯤ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯩꯗꯤ ꯁꯨꯝ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯂꯩꯇꯦ ꯅꯪꯒꯤ ꯁꯨꯝ ꯄꯤꯡ ꯀꯂꯔ ꯁꯥꯔꯤ ꯑꯗꯨ ꯏꯟꯖꯥꯠꯅꯤ ꯂꯣꯏꯔꯕꯣ 이님복이니 세네포크니 누파도기 까이노 플레트 아마 까지 그래 포로 가면 야래 플레트 아홉 내나 비기도 살라드 하고 신주도 당직 맷바 나사기도 주말에 들어가면 까꾸는 이런 예리 러프 이런 바 호이 많이 많이 이나우누피나 예리니 하와이 예리 타다노 ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝꯁꯦꯅꯤ ꯕꯣꯔꯥ ꯉꯥ ꯊꯣꯡꯕ ꯀꯥꯔꯣꯟ ꯑꯈꯥꯕ ꯉꯧꯕ ꯑꯗꯨꯒ
ꯊꯥꯡꯖꯤꯡ ꯑꯃꯦꯠꯄ ꯑꯃ ꯑꯗꯨꯒ ꯒꯤꯁꯤꯅ ꯀꯩꯅꯣ ꯂꯐꯣꯏ ꯂꯐꯣꯏ ꯀꯥꯁꯀꯣꯂꯥ ꯕꯖꯥ ꯑꯗꯨꯒꯤꯁꯦ ꯁꯂꯥꯗ ꯑꯗꯨꯒꯒꯤ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯁꯨꯔꯕ ꯑꯗꯨ ꯁꯤ ꯃꯊꯦꯜꯁꯦ ꯑꯣꯏꯅ ꯄꯤꯖꯔꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯊꯥꯡꯗꯣꯛꯑꯒꯦ siga iboki siga ko inimboki je sam pilo siga pige tu siga hara kitang jare khara ni tu siga leire iboki siga inimboki thire iboki siga leire iboki siga leire मैम मोई चक्सादनरी ऐगा मेमतोंगा चाद्रियबको अदो ऐगा मेमतोंगा मोई चालोरगा चारनी अदो मोई चानरी हौजिक अदो मैम बैकग्राउंड से खरा चायरबा खंगदे फी खरा लेबनी चायबा दुनी मैम मेमतोन हाइदो ऐगी इनाउ पीनी जाइमनियबको मेमतोन हाइसे अदो अतोमिना सोनिया गौरी मादी सिलचर लेबा लाइक तंबगे अदो युमदा लेते अदो इनाउ नुपिसिदी अनि सुबसिदी युमदा लेबको अदो अहुम सुबिदो सिलचर लेय अखोई चिनाउ नुपी अहुमनियाना हाइगिबनी मैम नंगना सब उल्लाबनी ऐगी जाम थियन लारे मागी चांगनी क्यामली चाइनो फिगर सेमिनेना फिगर सेमिनेना याम लिंग का चाय बता तो सिकी सिकी तो खरा हापो हां होय चाबा नमने दिखरा बजबा हावब्रा हावतबा खंदे खितंग टेस्ट तौबी सिंजु हावरी जाय जारेदा खाबा जा हपचंगन खितंग हापो जा जारे आई हम जा लो जावा खराब जा अच्छा जावा हां चाबा होरगे मैम मा होगरे मोई चाबा लोइना गरे दो खबानी चागे ऐगी पुखमगी साइड लेरिबा मैम से येंगो मैम से अखाबा से चादोइनी हावब्रा नंगा थोंगे गा थोंबदो हावरमब्रो हाय घरे हावरम मारे आई मुतंगा येंगे मागी थोंगंबसे माना कई नंगा कई तोइबा कारोना खाबागा से अखा मनी खासेगा दे गा थोंबगा मा तोइने से मैम पुखम से उररो काबू काबू चा फुलदी उलरोइगा मम्मेबा दपोय नंग चाबो ओइनो उल्लसिरा यारेदा तू अइना हापोइना हापन हावबा जेंगे मम्मना लोय हैगिसे मोई लेंबदे चाय Yumba Hay đây Nào bị hay á Hồi giờ tụi mình nó thua một trả dân đi đấy Mà anh thua một trả bằng ngày nhỉ Mà thua một trả dân đi Mà thua một hầu rồi Hầu ấy rồi Mà thua một cái hầu ấy như thế mà không có hawai cho nó chay chứ chay ra mâm mẹ khá xiên ghê nè camera quay tiếp hết cho mình khá lẽ xiên ở cửa bên gì khá đi xiên rồi Udah मैम वीडियो से इसे लुस लगे मैम चाबा जो ओलरेडी जम सांग रही है बाबा मुझे वीडियो से मैंने सांग है
ꯆꯥꯕ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯟ ꯐꯦꯡꯕ ꯂꯥꯡꯅꯔꯤ ꯌꯥꯝ ꯌꯧ ꯃꯌꯥꯝ ꯂꯣꯏ ꯈꯟꯈꯔꯦ ꯆꯥꯝꯐꯝꯒ ꯂꯩꯇ꯭ꯔꯦ ꯇꯥꯅꯤ सोना जाम में लोई थल्ले उलगी फनेक नी सेना सेना इबो की हापना बैनी असेना इकुतोंगी मचानुपा सनाना बगी कलर का दोई से तई बेट सनाना बहोना न बे अंगांगी नी से जुंजन न बई और मारे से चई जुंग न बगी बोल का फंगी यहाँ से हाथ ना भाई जुटू भी है लाख पर सपोर्ट में यहाँ पर से मौसी ने मने बुके के हिंदो है पाना चाउदी बोले जरानी वाली करे लेकिन स्कूल छुट्टी नत्र स्कूल नहीं काना बन बताओ बाय 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 बाय